ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯒꯤ ꯍꯛꯆꯥꯡꯗ ꯃꯥꯏꯀ꯭ꯔꯣ ꯄ꯭ꯂꯥꯁꯇꯤꯛ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯦ꯫ ꯃꯁꯤ ꯊꯣꯛꯇꯅꯕ ꯐꯨꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯑꯥꯏꯑꯣꯗꯤꯟ ꯗꯤꯐꯤꯁꯤꯑꯦꯟꯁꯤ ꯗꯤꯁꯑꯣꯔꯗꯔ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ, ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯍꯣꯇꯦꯜ ꯏꯝꯐꯥꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯒ꯭ꯂꯣꯕal ꯑꯥꯏꯑꯣꯗꯤꯟ ꯗꯤꯐꯤꯁꯤꯑꯦꯟꯁꯤ ꯗꯤꯁꯑꯣꯔꯗꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯗꯦ 2024ꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯄꯦꯁꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯍꯣꯡꯌꯣ ꯋꯔꯁꯪ, ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯑꯣ ꯁꯅꯥꯍꯟꯕꯤ ꯗꯦꯕꯤ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯃꯤꯁꯟ ꯗꯤꯔꯦꯛꯇꯔ, ꯁ꯭ꯇꯦꯠ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯃꯅꯤꯄꯨꯔ ꯗꯣꯛꯇꯔ ꯑꯦꯝ ꯗꯤꯅꯦꯁ ꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ ꯁꯤꯡꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯥꯏꯑꯣꯗꯥꯏꯖ ꯑꯣꯏꯕ ꯊꯨꯝ ꯆꯥꯗꯕ ꯄꯣꯝꯕꯗꯨ ꯈꯛꯇ ꯅꯠꯇꯅ ꯃꯦꯟꯇꯦꯜ ꯔꯤꯇꯥꯔꯗꯦꯁꯟ, ꯃꯤꯠ ꯁꯣꯛꯄ, ꯂꯦꯞꯄ ꯉꯝꯂꯛꯇꯕ, ꯊꯥꯏꯔꯣꯏꯗ ꯗꯤꯁꯑꯣꯔꯗꯔꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯍꯛꯆꯥꯡꯗ ꯗꯤꯁꯑꯣꯔꯗꯔ ꯊꯣꯛꯍꯜꯂꯤ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯇꯩ ꯂꯣꯏꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯀꯣꯟ ꯀꯣꯟꯕꯗ ꯊꯥꯏꯔꯣꯏꯗ ꯗꯤꯁꯑꯣꯔꯗꯔ ꯑꯣꯏꯔꯝꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯑꯥꯏꯑꯣꯗꯤꯟ ꯗꯤꯐꯤꯁꯤꯑꯦꯟꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯥꯏꯑꯣꯗꯤꯟ ꯗꯤꯐꯤꯁꯤꯑꯦꯟꯁꯤ ꯗꯤꯁꯑꯣꯔꯗꯔ ꯑꯁꯤ ꯑꯃꯨꯛ ꯍꯦꯛ ꯂꯩꯈꯤꯕꯗꯤ ꯈꯔꯈꯛ ꯅꯠꯇꯅ ꯂꯥꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯥꯏꯑꯣꯗꯥꯏꯖ ꯊꯨꯝ ꯆꯥꯔꯕꯗꯤ ꯃꯁꯤꯒꯤ ꯂꯩꯅꯥ ꯃꯌꯥꯝ ꯑꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯄ꯭ꯂꯤꯖ ꯄꯣꯠꯇꯤ ꯌꯥꯝ ꯄꯤꯛꯅ ꯎꯕ ꯕꯠ ꯁꯤꯒꯤ ꯏꯝꯄꯦꯛꯁꯦ ꯌꯥꯝ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯗ ꯄꯤꯒꯗꯧꯕ ꯏꯝꯄꯦꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯦ ꯈꯔ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯅꯣꯠ ꯑꯣꯟꯂꯤ ꯗꯤꯁ ꯑꯇꯣꯞꯄ ꯍ꯭ꯌꯨꯃꯟ ꯀꯟꯖ꯭ꯌꯨꯝ ꯇꯧꯕ ꯌꯥꯗꯕ ꯄꯣꯠ, ꯑꯥꯏꯟꯅꯁꯨ ꯕꯦꯟ ꯇꯧꯕ ꯄꯣꯠꯇ ꯈꯔ ꯗ꯭ꯔꯥꯏꯚ ꯐꯖꯅ ꯆꯠꯄꯤꯌꯨ꯫ VVIP ꯑꯃꯒꯤ ꯐꯪꯁꯟ ꯑꯃꯗ ꯆꯠꯂꯒ ꯆꯥꯅꯅꯕ ꯆꯦꯛ ꯇꯧꯕꯗꯨ ꯈꯛꯇ ꯅꯠꯇꯦ, ꯐꯨꯗ ꯁꯦꯐꯇꯤꯒꯤ wingse, we are also equally responsible to make sure that akoigi prajana chariba potsingse, whether it is consumable, chaba yaba potla, chaba yadaba potla haibase, since effort ama changminaba mathau tai na kanjai.